Asumda Pinkisu phone thamkri. Pari phone do yenglaga nofe tawji. Tanjaduda thaba jangai. Thaba. Ibungo chakcharusi lao. Pari. Oima. Ado keke insang noima. Thaba. Iron bani. Sari ngasidane chahurasi lao. Oima. Ilagi. Asumda mama macha chaksabas tangki. Pari. Langlengi wakal tangkidri. Asumda nongali. Thadoi kola ami. Langlena. Alo, thadoi. Thadoi na. Alo, langlen. Nang ngasi lakdoiro. Langlena. Ngasi di larege. Hayang se babagi uso magat kitauri. Thadoi na. Hoi, langlen. Adudi ay horing kole salaga oina lagi ko. Hoi, lao. Asam na kole sat kirami. Pari su kole sat lami. Adubu Langlenda wa macet ama tahiramdi. Thaba. College saturo banangbo. Chaturima. Thaba. Sese manam nabiragi Seema. Asi haidana masadu makokta nuksina manam nabirami. Parina. Ima ay chaluki. Hoi phajana chaluko ibungo. Parina. Hoi ma. Asi haidana tholai tanjaduda Pinky kola ami. Pari phone aduda nofe toraga receive tawi. Parina. Hello, Pinky. Pinky ke sinaduna. Da, lakdrubo. Parina. Lakdore. Thingi ba, sasalaw ba. Hoi, lakimi. Pinky ke sinaduna. Ay ngari bani ko. Hoi minang ba. Asana Pinky loba chatli. Langlen so kay tenda insang na pilay ba chatlami. Langlen gari manundagi mapanda yung tukli. Adubu masa pumba tu chungki. Pariga Pinkyga gari tongduna. Nonglukduna satmina bado ubada Langlin. Pilo pirang ihawrai. Pinky na parigi makwang adu konduna tongli. Pari ko so dum thawkri. Langlin wakhalda khali. Asi oiriko damcha. Nangnai budu sibiba. Aina kari lan ki baino. Nangna sumna tawri bano damcha. Langlin so polay baloy duna mayumda halai. Langlin hek halakpaga pari da call tawzai. Ring di chatli. Adubu call di dum pairakte. Langlin jingnaba na pik thalli. Milo pirang ihawna. Damcha. Kaino nang nai konda tawrisibo. Kay po suwa alibasi kay kino damcha. Nang kaya biya mawari. Nang kaya biya mawari. Asi haida nagapi. Somda college tani. Pinky ga pari ga wari sanadana leringai. Priya ga nupa amaga changai. Pinky na fetong na. Hai singkai, yam thajadi. Nang sida tamra. Singkai na fetong na. Hoi, ay sida tamli. Ado mana kana. Pinky na fetoraga. Mana college sidane. Khwadigi masak fajaba nupani. Pari noktuna. Ahos adumaina hainui ikaize. Singkaina. Aikhoi Pinky na hairese. Asengba yam postai. Somdana nganbaga thadoiga. Thadoina. Kaina da pari na torsibo. Nganba. Aina khangbro. Thadoi. Ngasai dai Langlen gase amta hanglakte. Nupi aphawi singsiga adam pundana legri. Nganbana. Ngasai na punda laroi na hairamani. Ibema noi nupi sina marolama. Thadoi na. Kaidoraba. Aikhoi nupi na ha. Nganba. Oh yam pakhachawi habanida. Thadoi na. Pakhachawi se phatro. Nupa noi di namitu dane yam ngawi. Namitu da amom haiba jase amta uba yadi. Nganbana. Ish. Ai bu kai da amom uba yadrage na ha. Thadoi na. Ngarang da natro ha. Asigi Priya nok sek man bisiga nanga nonglokna chatminaba daine. Nganbana. Odo aidi nangna thingmadai chatrena. Thadoina. Oh, thingdargadi chatorini haisinadi. Tanjaduda Langlen gi kola e thadoida. Thadoi phone ado receive tawrami. Hello, Langlen. Langlen tapna. Thadoi.
ꯗꯥ ꯄꯥꯔꯤꯒ ꯄꯨꯟꯕ꯭ꯔꯣ? ꯊꯥꯗꯣꯏ ꯉꯛꯅ ꯄꯨꯟꯗꯤꯌꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯅꯈꯣꯟꯒꯗꯣ ꯏꯁꯤꯁꯤ. ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯁꯨ ꯇꯧꯗꯦꯗ. ꯗꯥ ꯄꯥꯔꯤ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯣ? ꯊꯥꯗꯣꯏ ꯉꯛꯅ ꯂꯥꯛꯑꯦ. ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ. ꯃꯈꯩꯗ ꯂꯩꯒꯦ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ. ꯊꯥꯗꯣꯏꯅ ꯄꯤꯡꯀꯤ ꯍꯣꯏꯒ ꯂꯩꯈꯤꯕꯅꯤ. ꯑꯩ ꯄꯥꯏꯍꯜꯂꯛꯀꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒ ꯉꯥꯟꯕꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ. ꯊꯥꯗꯣꯏꯅ ꯗꯥ ꯄꯥꯔꯤ ꯂꯥꯡꯂꯦꯟꯅ ꯀꯣꯜ ꯑꯝꯇ ꯄꯥꯏꯔꯛꯑꯣꯌꯦ. ꯄꯥꯔꯤ ꯄꯤꯡꯀꯤ ꯅꯣꯏ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯑꯁꯤꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ. ꯀꯨꯏꯔꯛꯀꯅꯨꯀꯣ ꯗꯥ ꯄꯥꯔꯤ. ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ. ꯊꯥꯗꯣꯏꯒ ꯉꯥꯟꯕꯒ ꯌꯦꯡꯅꯩ. ꯄꯥꯔꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏꯔꯝꯃꯤ. ꯍꯜꯂꯣ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟ ꯉꯛꯅ ꯂꯥꯡꯂꯦꯟ ꯍꯥꯏꯕ. ꯄꯥꯔꯤꯅ ꯀꯩꯗꯧꯔꯒꯦ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ? ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯍꯌꯦꯡ ꯕꯕꯥꯒꯤ ꯎꯁꯞ ꯀꯩꯀꯦ ꯇꯧꯕꯅꯤ. ꯊꯕꯛ ꯈꯔ ꯆꯤꯜꯂꯕ. ꯄꯥꯔꯤꯅ ꯑꯣ ꯐꯔꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦꯀꯣ. ꯂꯥꯡꯂꯦꯟ ꯂꯥꯝꯆꯥ ꯍꯌꯦꯡ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ. ꯂꯥꯡꯂꯦꯟ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯔꯣꯏ ꯑꯈꯝ ꯅꯥꯏꯗ ꯁꯤꯡꯊꯔꯛꯏ ꯄꯤꯔꯥꯡ ꯃꯥꯁꯨ. ꯂꯥꯡꯂꯦꯟ ꯀꯞꯂꯗꯨꯅ ꯅꯣꯡꯃꯇꯁꯨ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯈꯤꯗ꯭ꯔꯕ ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯀꯧꯔꯕ. ꯑꯩꯒꯤ ꯑꯕꯦꯝꯃ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ. ꯁꯣꯝꯗ ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯤ. ꯆꯤꯡꯈꯩꯅ ꯚꯥꯏ ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯂꯨꯁꯤ. ꯄꯥꯔꯤꯅ ꯑꯣ ꯌꯥꯏ. ꯄꯤꯡꯀꯤ ꯊꯣꯛꯇꯨꯅ ꯌꯥꯏꯌꯦ ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯃꯨꯁꯦ. ꯐꯥꯔꯁ ꯕꯦꯟꯁꯇ ꯐꯝꯕꯁꯦ ꯌꯥꯝ ꯇꯜꯂꯤ. ꯄ꯭ꯔꯤꯌꯥ ꯑꯩꯁꯨꯅꯤ. ꯐꯥꯔꯁ ꯕꯦꯟꯁꯇ ꯐꯝꯕꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩ. ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ. ꯄꯥꯔꯤ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯂꯥꯁ ꯕꯦꯟꯁꯇ ꯑꯣꯏꯅ ꯐꯝꯃꯨꯁꯦ. ꯉꯥꯟꯕꯅ ꯚꯥꯏ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯐꯝꯂꯒꯦ. ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯕꯗꯣ ꯑꯩ ꯀꯌꯥ ꯎꯗꯦꯕ. ꯄꯥꯔꯤꯅ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯡꯗ ꯐꯝꯂꯨꯔꯒꯦꯀꯣ. ꯍꯣꯏ ꯚꯥꯏ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯂꯤ. ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯒ ꯆꯪꯗꯦ. ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯆꯦ ꯊꯝꯅꯗꯨꯅ ꯂꯩ. ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯑꯝꯃꯤ. ꯂꯥꯡꯂꯦꯟ ꯈꯣꯏ ꯁꯨꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯔꯛꯇꯨꯗ ꯑꯕꯦꯁꯨ ꯌꯥꯎꯔꯝꯃꯤ. ꯊꯥꯗꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯕꯦꯅ ꯍꯥꯏꯔꯛꯏ. ꯆꯦ ꯊꯥꯗꯣꯏ ꯂꯥꯛꯑꯝꯃꯤꯔꯣ? ꯊꯥꯗꯣꯏꯅ ꯍꯣꯏ ꯂꯥꯛꯑꯝꯃꯤꯅꯤ. ꯅꯣꯏ ꯆꯦꯗꯤ? ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯦ ꯆꯦ. ꯑꯗꯨꯗꯤ ꯑꯩꯅ ꯆꯦꯒ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯆꯦ ꯊꯥꯗꯣꯏ. ꯊꯥꯗꯣꯏꯁꯨ ꯂꯥꯡꯂꯦꯟꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ. ꯂꯥꯡꯂꯦꯟ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯥꯗꯣꯏ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯑꯃꯨꯛ ꯇꯨꯝꯂꯒ ꯂꯩꯔꯤꯗꯨꯅ? ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯍꯤꯞꯂꯝꯕꯅꯤ. ꯊꯥꯗꯣꯏ ꯕꯦꯒꯇꯒꯤ ꯅꯣꯠ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ. ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ? ꯅꯃꯤꯠꯀꯗꯣ ꯂꯣꯏꯅ ꯄꯣꯝꯂꯤ. ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯂꯥꯡꯂꯦꯟ ꯋꯥ ꯂꯣꯠꯂꯤ. ꯀꯩꯁꯨ ꯇꯧꯗꯦꯗ. ꯕꯕꯥꯒꯤ ꯀꯨꯝꯃꯣꯟ ꯌꯧꯔꯛꯄꯁꯤꯗ ꯕꯕꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯄ. ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ. ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯡꯂꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯣꯏ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯕꯦꯒ ꯃꯃꯥꯒꯅꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯥꯡꯂꯦꯟ ꯀꯞꯇꯨꯅ ꯕꯕꯥꯗꯨꯇꯪ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯝꯃꯣꯏꯀꯣ. ꯊꯥꯗꯣꯏꯅ ꯌꯥꯔꯤꯁꯦ ꯂꯥꯡꯂꯦꯟ ꯍꯧꯈ꯭ꯔꯕꯁꯤꯡꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯗꯤ ꯌꯥꯔꯣꯏꯕ. ꯑꯗꯣ ꯗꯥ ꯄꯥꯔꯤꯗꯣ? ꯂꯥꯡꯂꯦꯟ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯗꯥ ꯄꯥꯔꯤꯕꯣ? ꯊꯥꯗꯣꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯅꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥꯅ ꯍꯪꯕꯅꯦ. ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ. ꯉꯔꯥꯡꯗꯒꯤ ꯐꯥꯎꯅꯗꯦ. ꯊꯥꯗꯣꯏ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯑꯣ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯕ. ꯗꯥ ꯄꯥꯔꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯉꯛꯇꯕ ꯉꯝꯗꯦ. ꯂꯥꯡꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ? ꯊꯥꯗꯣꯏ ꯋꯥ ꯊꯩꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯗꯥ ꯄꯥꯔꯤꯗꯣ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯒꯅꯤ ꯑꯗꯨꯅꯅꯤ. ꯉꯁꯥꯏꯁꯨ ꯅꯣꯠ ꯁꯤꯟꯕꯗꯅꯦ ꯉꯥꯏꯍꯥꯛꯇ ꯆꯠꯄ ꯁꯪꯄꯣꯠꯇꯦ. ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯤ. ꯂꯥꯡꯂꯦꯟ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯆꯩ.
ꯑꯗꯣ ꯄꯤꯡꯀꯤ ꯈꯣꯏꯗꯤ ꯂꯥꯛꯇ꯭ꯔꯣ? ꯊꯥꯗꯣꯏꯅ ꯂꯥꯛꯑꯦ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯁ ꯃꯁꯛꯅꯦꯅꯅꯦ ꯎꯆꯦꯛꯅ ꯆꯥꯕ ꯉꯝꯗꯕ ꯁꯦꯝ ꯍꯦꯛ ꯃꯥꯟꯈꯩ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯒꯤ ꯃꯤ ꯈꯨꯁꯤꯗꯁꯤꯗꯤ ꯊꯥꯗꯣꯏ 이베마 시북대 ꯌꯥꯝ ꯋꯥꯠꯂꯤꯕꯅꯤꯀꯣ ꯅꯪ ꯎꯔꯒ ꯈꯪꯅꯤ ꯃꯥꯏ ꯃꯁꯛꯇꯣ ꯂꯥꯡꯂꯦꯅ ꯌꯥꯔꯁꯦ ꯑꯗꯣ ꯍꯌꯦꯡ ꯅꯪꯁꯨ ꯌꯥꯎꯗ ꯌꯥꯔꯣꯏꯀꯣ ꯊꯥꯗꯣꯏꯅ ꯌꯥꯎꯊꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯅꯣꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯄꯥꯔꯤꯁꯨ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯗꯥꯝꯆꯥ ꯄꯥꯔꯤꯅ ꯑꯥꯎ ꯑꯕꯦꯝꯃ ꯂꯥꯡꯂꯦꯟ ngarang kanaga wari sanayno pari khumpham khangde mairabaga exam gi wari sanabani langlen damcha oidabade ngongnagomsiko pari na aigi abe madabu aina kaidawagi aran ba haidoino langlen no fetawzai aduga mo haire e damcha nangse yamna nungsingo pari noktuna aisu ꯑꯩꯈꯣꯏ ꯑꯕꯦꯝꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯣ ꯗꯥꯝꯆꯥ ꯍꯌꯦꯡꯁꯦ ꯕꯕꯥꯒꯤ ꯎꯁꯣꯞ ꯃꯆꯥ ꯑꯃ ꯀꯠꯀꯦ ꯇꯧꯔꯤ ꯗꯥꯝꯆꯥꯒ ꯗꯥꯉꯥꯟꯕꯒ ꯂꯥꯛꯎꯀꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯣꯏ ꯂꯥꯛꯀꯦ ꯑꯕꯦꯝꯃ ꯂꯥꯡꯂꯦꯟ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤ ꯁꯣꯏꯔꯗꯤ ꯍꯣꯏꯕ ꯑꯕꯦꯝꯃ ꯁꯣꯏꯔꯣꯏꯕ ꯗꯥꯝꯆꯥ ꯇꯥꯟꯖꯥꯗꯨꯗ ꯄꯤꯡꯀꯤꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯄꯥꯔꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ ꯄꯥꯈꯠꯅ ꯑꯕꯦꯝꯃ ꯑꯩ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒꯦ ꯑꯩꯈꯣꯏ ꯀꯀꯥ ꯑꯃ ꯐꯣꯟ ꯂꯥꯛꯑꯦꯕ ꯂꯥꯡꯂꯦꯟ ꯍꯣꯏ ꯗꯥꯝꯆꯥ ꯍꯣꯔꯦꯟ ꯇꯧꯔꯛꯑꯣꯀꯣ ꯄꯥꯔꯤ ꯍꯣꯏ ꯑꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯄꯤꯡꯀꯤꯒꯤ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯄꯤꯡꯀꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯕꯤꯖꯤꯒ ꯂꯩꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯉꯥꯟꯕꯗꯣ ꯑꯗꯨ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨꯗ ꯑꯁꯦꯡꯕꯅꯤ ꯄꯤꯡꯀꯤ ꯍꯔꯥꯎꯅ ꯑꯗꯨꯗ ꯄꯥꯔꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯅꯣꯏꯗ ꯑꯝꯇ ꯆꯠꯃꯤꯟꯅꯧꯁꯤ ꯌꯥꯕ꯭ꯔꯣ ꯄꯥꯔꯤꯅ ꯄꯤꯡꯀꯤ ꯍꯌꯦꯡꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯄꯤꯡꯀꯤ ꯄꯩꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩꯈꯣꯏꯅꯒ ꯍꯥꯏꯕꯗꯤ ꯌꯥꯅꯤꯡꯄꯣꯠꯇꯦ ꯑꯩꯗꯤ ꯆꯠꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯕꯩ ꯍꯥꯏꯕꯅꯤ ꯁꯨꯝ ꯗꯥ ꯄꯥꯔꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯩ ꯊꯝꯃꯒꯦ ꯄꯥꯔꯤ ꯄꯥꯈꯠꯅ ꯄꯤꯡꯀꯤ ꯐꯣꯟ ꯊꯝꯈꯤꯅꯨ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯆꯠꯁꯦꯕ ꯄꯤꯡꯀꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯇꯥꯄꯔꯦ ꯄꯥꯔꯤ ꯅꯣꯛꯇꯨꯅ ꯏꯁ ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯗꯤ ꯍꯔꯥꯎꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯤꯡꯀꯤꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯤ ꯄꯥꯔꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯌꯦꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯕꯣ ꯃꯀꯣꯛꯇꯨ ꯄꯥꯏ ꯐꯔꯦ ꯑꯩ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯇꯧꯔꯒꯦ ꯂꯥꯡꯂꯦꯟ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯄꯥꯔꯤꯒꯤ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯗꯥꯝꯆꯥ ꯄꯥꯔꯤ ꯇꯞꯅ ꯑꯕꯦꯝꯃ ꯑꯩꯁꯦ ꯍꯌꯦꯡ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ ꯂꯥꯡꯂꯦꯟ ꯅꯨꯡꯉꯠꯇꯦꯅ ꯍꯥꯏꯔꯛꯏ ꯗꯥꯝꯆꯥ ꯀꯃꯥꯏꯅ ꯂꯩꯇ꯭ꯔꯤꯅꯣ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯛꯁꯤꯗꯦꯟꯗꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯁꯨ ꯂꯣꯏꯅ ꯄꯤꯛꯂꯤ ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥꯠ ꯆꯦꯜꯂꯛꯏ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯗꯨ ꯃꯥꯗꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯤꯁꯨ ꯑꯁꯨꯝꯅ ꯋꯥꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ ꯗꯥꯝꯆꯥ ꯑꯉꯥꯡꯁꯤꯡꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯃꯤꯆꯥꯛꯁꯦ ꯀꯅꯥꯗꯁꯨ ꯀꯥꯏꯅꯍꯟꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯛꯏ ꯄꯥꯔꯤꯁꯨ ꯀꯞꯁꯤꯟꯅꯩ ꯑꯕꯦꯝꯃ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯊꯝꯃꯒꯦ ꯃꯃꯥꯗꯣ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯗꯥꯝꯆꯥ ꯃꯃꯥꯕꯨ ꯐꯖꯅ ꯊꯦꯝꯕꯤꯌꯨꯀꯣ ꯄꯥꯔꯤꯅ ꯍꯣꯏ ꯑꯕꯦꯝꯃ ꯗꯥꯝꯆꯥ ꯊꯝꯃꯦꯀꯣ ꯑꯁꯤ ꯍꯥꯏꯗꯅ ꯐꯣꯟꯗꯨ ꯀꯛꯏ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ